Cookie Kulda Operation Sataba Yaning de Haidana Court Kuna National Highway number 2 Amasung 37 the Matangkak na Balak to Kre Kampo with this take Manung Chana Ladiba Liang May Naga Kul Ama Oiriba Konsakul Amasung Yumtana Leminari Cookie Kul Leilong Bape Kulangarang Midandaki Combined Security Force na Operation Satana Tigumbuki Tabak Akan Tabak Satari Amarum the Security Force Nam Atamana Cookie Kulda Operation Sataba Yaning de Haina Maral Siraduna Committee on Tribal Unity Kotuna National Highway number 2 Impal Dimapur Amasung National Highway number 37 Impal Jiribam Labida Matangkak na Balak to Kre Manipur Police na Thadra Wasel Amada Kangwawi District ki Konsakul Amasung Leilon Bape Kulda Karang Midandagi Manipur Police CRPF Amasung Army gi Apun Bakanguna Thihumbagi Akan Basataki Hairi Panbaya Abadi Numit Khani Mamang Dasu Konsakul Amasung Leilon Bape Kulda Combined Security Force na Thihumbagi Akan Batabak Satabul Lekrabani India Government Amasung Security Agency Kuding Magna Sathariba Thong Kudak Talep Kadabani Koki NP Kotugi Makai dagi Atamna Mafam Kharada Security Force na Operation Sathariba Ase Kudak Thingbina na Central Lenga Maru Oina Ministry of Home Affairs ki Puning Sisalakli Nurina Kudong Thiba Thokdok Thokpa Yaba Kulsing Amasung Miyam Domestic Sabbath Protection PU Pastor Ahum Hatkiba Amadi Civilian trying to Hatkiba gi Matang the Independent Investigation Sathagadabani Yung Kai Mai Thaba Attack Satabagi Thong Kudak Thingadabani Haina Lenga ki Puning Sisalakli Nakal Amam the Security Force na Akanana Kuki Kulsing Amadi Kuki Village Volunteers gi Matakta Akan Operation Satharakobu Kuki NP Manipur Kimna Akan Mamong the Yang the Phongtoragli Loina Government of India Amasung Security Agency Kudimana Sathariba Thong Asi Kudak Lekadabani Haina Su Taksilakli Loina Nakal Amaramda UN Sina Tha Amaram Economic Blockade Satharakoda Kuki Zogi Miyang Nomagi Tangai Phadaba Polam Sing Phangdabagi Kham Theng Awa Mai Noriba Sida Center na Kudak Lep na Thabak Khokadabani Haina Su Taksanki Lenga Thajaba Mangal Laga Santi Porapa Utholoi Arambai Tengol India Lena Landamasigi Naha Singda Piki Thajaba Du Lenga Masan Mangal Laga Landamasi Santi Hasilak Paibaje Utholoi Haina Arambai Tengol na Phongtoragli Arambai Tengol gi PRO Robin Mangana Thadrobo Selamada Manipur Kumja Solisingani Kulumdai Me Humdagi Meiteida Atamnana Landaraktuna Mihat Nipun Chathabagolena Yung Kai Mang Taan ba Amadilan Chumangan bagi Thabakya Chatharapodagi Meitegi Khalali Manahasina Masak Community Amadilang Ngaksana ba Honabada Masai Career Amadi Mahim Masing Tambagi Thabaksing Tungoinaram Laga Hinuntil Ngaksin bagi Thabaksing Chatharakibani Adubu India Lengana Landamasida Amuk Hana Mahusagi Punsida Hanjalana Blokolakpot Thaurangi Saru Amo Oina Masaki Community Amadi Maral Matung Ngaksana na Tangai Pada Police Station Sintagi Namdana Loki Nongmai Amadi Maru Sing Silent Torok Naba Ngaki Makedi Khanglaki Landamasigi Nahasina Maru Oina Community Asigi Nahasina Kaidununda Hingsagi Thong Chataba Pamde Amadi Mahusagi Punsida Hanjalaktuna Community Singi Maraktan Sisanana Himinaba Pamana Singnaba Laitana Khulai Khudimak Silent Toki Adubu Ngasi Pawa Lengana Matam Masigi Miyam da Pikiba Thajaba Amadi Thabak Ontoktan Lady Marak Asida Handak Security Agencies na Maitei Community ki Nahasing Phaw Punwagi Thabak Chatharakiba Asina India Lengana Thamkiba Thajaba Adu Amuka Hena Mangale